Gari huranba police constable amaga BDF personnel ama Bishnupur police na fare. Imphal area dagi miyoi kharana gari huralaba matungda Churachandpur tamna pukre haibadagi akangnaba paw ama phangbadagi Bishnupur district commando gi kangbu amana chathakiba drive ta huranduna purakpa bolero ama yauna gari aniga konana police constable ama BDF personnel ama phagatpa ngamle haide. Police tagi phangba paw gi matungina de ngarang numidang wairam pung mari rom tarakpa matamda akangnaba paw ama phangbadagi Nambol police ama di Bishnupur district police commando gi apunba kangbu na Tidim lambi paringi kaino area da lambi da lakpasing check tawbagi thabak chathabada chingnaningai oiba mawongda amuba machugi bolero strom amaga I10 car amaga Churachandpur maike romda yamna kanna lakpada police ki kangbu na khamna bakhangan khe maduda khamlamdana kanna thaukhibadagi Bishnupur district commando gi kangbu na Bishnupur district police station gi gate mamangdagi gari ani adu phakhe faraba bolero aduge registration number na MN01 W 8737 ne aduga I10 adugi registration number MN02 A9884 ne makata na commando ge kangbu aduna gari ani adubu tongduna lakpa Churachandpur ge New Boljang dagi hauji Churachandpur district police constable oina leiriba ti lungkhomang haukip sahi kuntra ga taret apokpa thangjanga amade Churachandpur district police ta BDF personnel oina thabak tawduna leiriba district asige di Laikot village dagi haujikna Kamen Long village da laiba ke Saithalian apokpa silent thang phagat pagaloina na achamba wahang pahong chathaki aide makhoi ani bu wahang pahong chathaba matamda bolero car adu Sagolban Bijoy Govinda mamangda laiba medical oxygen service ki gate ge huranduna purakpani aduga I10 car aduna gari huran bagi thabakta sizinabani haide gari ga konana fagalaba gari huran ba police constable amade BDF personnel ani adu Bishnupur police ta sinakre loina na ain gi oiba thabak laukhat pa hokre Myanmar dagi sasan Imphal da pusilakpa thingba thamkre Manipur ga yumthang nariba Myanmar rom dagi Imphal lom da sasan pusilakpa gi athingba thamle haina Tengnopal district deputy commissioner Ranjan Yumnam IAS na phongdokre wapam ase ngasi Kangleipak Maira ge more correspondent amade paumi kharaga loina na Tengnopal DC Ranjan Yumnam unaduna wari saba matamda phongdokhibane DC na makata na phongdorokibade Manipur lengang na thokpo order gi matungin na Tengnopal district DC masamang na order ama thoktuna Myanmar romdagi Imphal lomda sasan puthorokpa athingba thamkhibane adubu more da leiba miyam na sanaba Imphal lomdagi yena chingba pusilakpadade athingba leite haujik Indo Myanmar border romdagi drakaya more lambi da Tengnopal district police Assam rifles na leptana fagat liloina na Myanmar romdagi border lanchenduna drak lalonbagi thabak chatharakpa sing Thingna batabak supay katle Delhi da Union Home Minister Amit Shah unaruba matungda CM Biren Imphal da halakre Manipur gi Chief Minister N Biren Delhi da satuna Union Home Minister Amit Shah unaduna hakthengna na wari sanaruba matungda ngasi Imphal da halakre Chief Minister na ngarang numidang Delhi da Union Home Minister Amit Shah ga unaduna wari sakibaduda security gi matang yauna state asigi tongan ba chawkhat thaurang gi thabak kaya paikhatnaba gi matang do wakhana khiaide Loina na haukiba Mars tara irai numita state cabinet ki mifamna suspension of operation sujana ramba Manipur gi Kuki Lalonglup ani haibade Kuki National Army KNA amade Jaumi Revolutionary Army ZRA ani ase sudagi withdraw tawnaba phirep laukraba matungda Union Home Minister na kaurakpadagi Chief Minister N Biren ngarang ayuk Delhi da satkibane loina na CM N Biren Manipur gi law and order ngak senbagi thabak mapungpha na laukalakpa amade KNA amade ZRA anigi chanaramba su lauthokpagi phirep adubo Union Home Minister na thagat paphongdokhi haire Chief Minister N Biren na ngarang New Delhi ge Talkotora Indoor Stadium da pangthokiba Yoga Mahotsav 2023 gi thoram saruk yakhibaga loina na Union Minister Sarvanand Sonowal G Kishan Reddy amade Union Minister of State Dr Munjapara Mahendra Bai Kalubai Meenakshi Lekhigasu unaduna wari sanakhi haire Dipar mai chakpada driver sire yamna laibak thiba thokdok amada ngasi ayuk Tengnopal district ki manung chanba Loksaw manakta tata dipar ama HT wire da thengjilubadagi mai chaklakpaga loina na dipar adu buthaurakiba driver sire handyman asokle hairiba truck ase SKB company gine hauji Imphal more lambi semli basida sizinaba nei hairiba dipar asina HT wire da thengbadagi driver adu sikhibane
ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯛꯂꯕ ꯍꯦꯜꯄꯔ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫